ꯀꯔꯥꯏꯗ ꯂꯩꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯃꯣꯔꯦꯗ ꯆꯪꯕ ꯌꯥꯗꯣꯏꯔꯥ ꯐꯤ ꯐꯥꯎꯕ ꯏꯟꯗꯕꯤꯒꯤ ꯁꯦꯟꯗꯟꯐꯥꯎ ꯇꯣꯡꯗꯕꯤꯒꯤ ꯊꯣꯛꯂꯛꯈ꯭ꯔꯦ ꯁꯥꯔ ꯖꯦꯝꯁꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯥꯟꯅꯕꯨꯗꯤ ꯃꯣꯔꯦ ꯇꯥꯕꯤꯁꯅꯥ ꯊꯤꯡꯒꯥꯃꯣꯡꯕꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯔꯦꯗ ꯂꯩꯖꯗ꯭ꯔꯦ ꯑꯩ ꯋꯥꯡꯖꯤꯡ ꯄꯣꯂꯣꯗ ꯂꯩꯖꯔꯤ ꯁꯥꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯁꯥꯔ ꯍꯣꯏ ꯑꯩꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯖꯔꯤ ꯁꯥꯔ ꯎꯝꯍꯨꯝ ꯃꯣꯔꯦꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯋꯥꯡꯖꯤꯡ ꯄꯣꯂꯣꯗꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯑꯀꯥꯝꯄꯥꯠꯇꯁꯨ ꯂꯩ ꯎꯝꯍꯨꯝ ꯑꯗꯒꯤ ꯀꯩꯅꯣ ꯂꯝꯗꯤꯡꯒꯤ ꯀꯩꯅꯣꯗꯁꯨ ꯂꯝꯗꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯗꯁꯨ ꯎꯝꯍꯨꯝ ꯂꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯎꯝꯍꯨꯝ ꯗꯥꯏꯃꯟ ꯇꯤꯚꯤꯁꯤꯗ ꯍꯥꯏꯖꯅꯤꯡꯗꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯄꯨꯟꯅ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯩꯕꯤꯔꯤ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ 300 ꯂꯩꯖꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯤꯂꯤꯛ ꯀꯦꯝꯞꯗꯨꯗ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯌꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯣꯏ 100 ꯑꯃꯃꯨꯛ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏ 500 ꯃꯨꯛꯇꯤ ꯂꯩꯔꯤ ꯇꯣꯉꯥꯟ ꯑꯍꯨꯝ ꯇꯣꯉꯥꯟꯅꯔꯒ ꯑꯗꯣ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯗꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯤꯔꯛꯄ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥꯒꯩꯗꯤ ꯂꯩꯒꯦ ꯍꯧꯖꯤꯛꯁꯦ ꯃꯐꯝꯗꯨꯒꯤ ꯑꯣꯏꯅ ꯁꯥꯔ ꯑꯋꯥꯠ ꯑꯄꯥꯒꯤꯗꯤ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯤꯅ ꯂꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯜꯂꯛ ꯂꯩꯔꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯒꯤ ꯁꯪꯁꯊꯥꯟꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯗꯨꯝ ꯃꯣꯏꯅ ꯄꯤꯕꯤꯔꯛꯄꯁꯤꯡꯗꯨꯅ ꯆꯥꯔꯤ ꯊꯛꯏ ꯑꯗꯨꯕꯨ ꯁꯨꯝ ꯈꯟꯊꯔꯨꯔꯒ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯥꯕ ꯑꯃ ꯐꯪꯗꯕꯁꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯋꯥꯏ ꯁꯥꯔ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯃꯣꯔꯦꯗ ꯆꯪꯕ ꯌꯥꯗꯣꯏꯔꯥ ꯍꯥꯏꯕꯁꯤꯒꯤ ꯈꯜꯂꯨꯕꯗ ꯌꯨꯝ ꯃꯤꯀꯩ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯦ ꯁꯥꯔ ꯑꯗꯨꯅ ꯐꯤꯐꯥꯎ ꯌꯥꯎꯗꯕꯤꯒꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯐꯤ ꯐꯥꯎꯕ ꯏꯟꯗꯕꯤꯒꯤ ꯁꯦꯟꯗꯟꯐꯥꯎ ꯇꯣꯡꯗꯕꯤꯒꯤ ꯊꯣꯛꯂꯛꯈ꯭ꯔꯦ ꯊꯧꯗꯣꯛꯇꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯊꯣꯛꯏꯕ ꯍꯣꯏ ꯊꯧꯗꯣꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯌꯥꯆꯪꯉꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯆꯦꯜꯂꯛꯄ ꯌꯥꯎꯕꯤꯔꯕ꯭ꯔꯥ ꯑꯍꯥꯟꯕ ꯍꯦꯛ ꯆꯦꯟꯁꯤꯟꯕꯁꯦ ꯄꯨꯂꯤꯁꯇ ꯆꯦꯜꯂꯨꯕ꯭ꯔꯥ ꯀꯗꯣꯝꯗ ꯆꯦꯜꯂꯨꯏ ꯀꯃꯥꯏ ꯇꯧꯕꯤꯒ꯭ꯔꯦ ꯁꯥꯔ ꯌꯥꯆꯪꯉꯛꯄꯒꯤ ꯍꯋꯥꯏ ꯊꯣꯡꯉꯦ ꯅꯨꯃꯤꯠꯇꯣ ꯍꯋꯥꯏꯗꯨꯁꯨ ꯂꯣꯏꯅ ꯍꯧꯔꯝꯃꯅꯤ ꯃꯈꯣꯡ ꯄꯥꯜꯂ ꯂꯣꯏ ꯆꯠꯂꯝꯃꯅꯤ ꯉꯥ ꯍꯦꯛ ꯊꯥꯛꯆꯜꯂꯕ ꯃꯇꯨꯡꯗꯅꯦ ꯃꯣꯏꯅ ꯇꯧꯔꯛꯏꯁꯦ ꯑꯗꯨ ꯇꯧꯔꯛꯑꯦ ꯗꯣꯡꯗꯥ ꯄꯨꯡꯕ ꯕꯖꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯁꯤ ꯉꯔꯪ ꯆꯥꯛꯑꯦꯔꯒ ꯇꯧꯔꯛꯑꯦꯗ ꯑꯩꯒꯤꯗꯤ ꯏꯆꯥꯗꯨꯁꯨ ꯑꯃꯈꯛꯇꯅꯤ ꯑꯗꯨ ꯑꯄꯤꯛꯄ ꯏꯆꯥꯗꯣ ꯄꯣꯔꯦꯔꯒ ꯑꯩꯗꯣ ꯒꯦꯠꯂꯣꯝꯗ ꯆꯦꯟꯊꯣꯛꯑ ꯌꯦꯡꯉꯨꯀꯥꯟꯗꯗꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂ ꯂꯩꯔꯝꯃꯦ ꯑꯗꯩꯗꯤ ꯆꯥꯛꯁꯨ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯀꯔꯤ ꯄꯨꯊꯣꯛꯇꯣꯏꯅꯣ ꯑꯗꯒꯤ ꯀꯔꯤ ꯍꯥꯞꯇꯣꯏꯅೋ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯖꯕ ꯄꯣꯠꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯇꯥꯏ ꯑꯩ ꯈꯛꯇꯅꯤ ꯊꯛꯀꯠꯆꯕ ꯃꯣꯏꯗꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯃꯣꯏꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯅꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯒ꯭ꯌꯥꯟ ꯇꯧ ꯆꯥꯛ ꯆꯥꯔꯒ ꯖꯒꯥ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯩꯔꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯌꯥꯕ ꯖꯒꯥꯗ ꯂꯩꯔꯨꯁꯦꯅ ꯍꯥꯏ ꯑꯩꯅ ꯆꯥꯛ ꯐꯥꯎ ꯆꯥꯔꯔꯣꯏꯁꯤ ꯃꯌꯥꯝ ꯄꯨꯟꯕ ꯖꯒꯥꯗ ꯂꯩꯔꯨꯔꯁꯦꯅ ꯑꯩꯒ ꯏꯆꯥꯗꯣ ꯄꯣꯔꯦ ꯑꯗꯨꯒ ꯐꯤꯁꯨ ꯌꯥꯟꯗ꯭ꯔꯦ ꯁꯦꯟꯗꯟꯁꯨ ꯇꯣꯡꯗ꯭ꯔꯦ ꯆꯠꯂꯁꯦꯅ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯩꯗ ꯍꯣꯏꯅ ꯃꯣꯏꯁꯨ ꯑꯩ ꯄꯥꯈꯠꯄ ꯏꯇꯧꯗꯨ ꯎꯕꯗꯨꯗ ꯃꯣꯏꯁꯨ ꯂꯥꯛꯑꯦ ꯏꯃꯥ ꯍꯣꯏ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯍꯣꯏꯅ ꯈꯟꯖꯕꯗꯤ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈꯤꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯆꯪꯕ ꯌꯥꯒꯅꯤ ꯑꯗꯨ ꯁꯅꯥꯅ ꯍꯟꯗꯛ ꯈꯛꯇꯃꯛ ꯏꯔꯥꯡꯁꯦ ꯊꯦꯡꯅꯖꯕꯅꯤꯅ ꯃꯥꯏ ꯋꯥꯈꯜꯗ ꯄꯥꯈꯠꯆꯗꯅ ꯇꯧꯖꯔꯤꯃꯦꯅ ꯃꯥ ꯍꯣꯏꯗꯤ ꯈꯜꯂꯒ ꯑꯩ ꯃꯇꯨꯡ ꯏꯟꯅꯔꯛꯑꯦ ꯃꯣꯏꯁꯨ ꯀꯔꯤꯝ ꯐꯥꯎ ꯄꯨꯊꯣꯛꯇꯕꯤꯒꯤ ꯏꯟꯅꯔꯛꯑꯦ ꯑꯩꯅ ꯐꯤꯡꯐꯤꯡ ꯆꯣꯡꯕꯗꯨꯗ ꯑꯗꯩꯗꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯦ ꯈꯔ ꯃꯤ ꯇꯤꯟꯕ ꯌꯨꯝ ꯑꯃꯗ ꯑꯗꯩꯗꯤ ꯍꯦꯛꯇ ꯅꯣꯡꯃꯩꯗꯒꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯇꯒꯤ ꯑꯗꯒꯤ ꯃꯤꯒꯤ ꯗꯨꯀꯥꯟ ꯃꯩꯇꯩ ꯗꯨꯀꯥꯟꯁꯤꯡꯁꯦ ꯃꯣꯏꯅ ꯂꯕꯔꯁꯦ ꯃꯩ ꯊꯥꯔꯒ ꯂꯪꯁꯤꯜꯂꯒ ꯃꯩ ꯊꯥꯕꯒꯤ ꯃꯉꯥꯟꯁꯤꯅ ꯍꯦꯛꯇ ꯃꯣꯔꯦꯁꯦ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠꯄꯗ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯃꯩꯉꯥꯟꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯩꯉꯥꯟꯗꯨ ꯎꯗꯅꯕꯅ ꯑꯩꯈꯣꯏ ꯃꯔꯨꯝ ꯌꯨꯝ ꯃꯔꯨꯝ ꯑꯗꯒꯤ ꯃꯩ ꯊꯥꯟꯗꯕ ꯃꯩ ꯂꯣꯏ ꯃꯨꯊꯠ ꯂꯩꯔꯒ ꯃꯔꯨꯝꯗ ꯆꯦꯟꯍꯜꯂꯒ ꯂꯩꯔꯦ ꯃꯣꯏꯅ ꯎꯔꯒꯗꯤ ꯑꯩꯈꯣꯏꯗꯣ ꯅꯥꯇꯩ ꯆꯥꯗꯅ ꯇꯧꯔꯛꯀꯗ꯭ꯔꯥꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯀꯥꯟꯗ ꯄꯨꯂꯤꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯦꯞ ꯑꯣꯏꯕ ꯑꯉꯥꯡ ꯈꯔ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯂꯥꯛꯑꯣ ꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯑꯣ ꯂꯣꯏ ꯊꯣꯛꯅꯔꯛꯑꯣ ꯌꯨꯝꯗ ꯂꯩꯕꯈꯩ ꯂꯣꯏ ꯊꯣꯛꯅꯔꯛꯑꯣ ꯄꯨꯂꯤꯁ ꯀꯦꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯄꯨꯂꯤꯁꯇ ꯂꯩꯕꯅ ꯑꯩꯈꯣꯏ ꯈꯔ ꯁꯥꯐꯔꯅꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯉꯥꯡꯗꯣ ꯄꯣꯠꯁꯜꯂꯒ ꯆꯦꯜꯂꯦ ꯐꯤꯒ ꯑꯝꯇ ꯌꯥꯎꯗꯕꯒꯤ ꯏꯆꯟꯅꯨꯄꯤꯁꯨ ꯂꯥꯛꯑꯦ ꯏꯆꯟꯅꯨꯄꯤꯁꯨ ꯊꯥ 9ꯅꯦ ꯃꯥꯗꯨ ꯐꯤ ꯌꯥꯎꯔꯛꯇꯦ ꯑꯗꯒꯤ ꯏꯅꯦꯝꯕꯣꯛꯁꯨ ꯑꯗꯒꯤ ꯏꯕꯣꯛ ꯍꯅꯨꯕꯤ ꯑꯃꯁꯨ ꯌꯥꯎꯏ ꯑꯩ ꯅꯨꯄꯥꯁꯨ ꯂꯣꯏꯅ ꯐꯤꯔꯣꯜ ꯑꯝꯇ ꯌꯥꯎꯗꯕꯤꯒꯤ ꯆꯦꯟꯅꯔꯛꯑꯦ ꯄꯨꯂꯤꯁ ꯀꯦꯝꯗꯨꯗ ꯑꯍꯤꯡꯗꯨ ꯂꯦꯟꯅꯅꯕ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯑꯃꯨꯛ
ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯃꯨꯛ ꯅꯣꯏ ꯁꯤꯗꯩꯗ ꯂꯩꯕꯗꯣ ꯈꯨꯗꯣꯡ ꯊꯤꯔꯅꯤ ꯍꯥꯎ ꯀꯨꯀꯤ ꯃꯌꯥꯝꯅ ꯈꯨꯠꯂꯥꯏ ꯍꯦꯟꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯈꯨꯠꯂꯥꯏ ꯂꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯄꯣꯠ ꯆꯩ ꯃꯣꯏꯅ ꯂꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯅꯤꯡꯉꯥꯏ ꯄꯣꯠ ꯂꯩꯇꯦ ꯉꯥꯛꯊꯣꯛꯀꯦꯅ ꯈꯜꯂꯒꯁꯨ ꯅꯣꯏ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄ ꯉꯝꯃꯣꯏꯗꯣꯔꯦ ꯅꯣꯏ ꯆꯠꯂꯣ ꯑꯁꯤꯗ BSF ꯂꯩꯕ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯗꯩꯗ ꯆꯠꯂꯣꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯣꯏ ꯂꯧꯕ ꯂꯥꯛꯑꯅꯦꯅ ꯑꯍꯤꯡꯗꯨꯗ ꯁꯨꯛꯇꯨꯝ ꯇꯨꯝꯗꯕꯤꯒꯤ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯛꯑꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯆꯠꯂꯦ BSFꯀꯤꯗꯨꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯗꯨꯒ BSFꯇꯨꯗ ꯑꯃꯨꯛ ꯂꯩꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯄꯨꯜꯂꯒ ꯑꯗꯨꯁꯨ ꯑꯗꯨꯝ BSFꯇꯨꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯏꯅꯦꯝꯕꯣꯏ ꯑꯩ ꯅꯨꯄꯥ ꯍꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯃꯣꯔꯦꯗ ꯍꯟꯖꯤꯟꯒꯅꯦꯅ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨꯒꯗꯤ BSFꯇꯒꯤꯗꯤ ꯑꯃꯨꯛ ꯏꯝꯐꯥꯜ ꯂꯣꯝꯗ ꯆꯠꯅꯅꯕꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯆꯠꯅꯅꯕꯒꯤ ꯒꯥꯔꯤ ꯑꯐꯪ ꯑꯐꯪꯕ ꯒꯥꯔꯤ ꯃꯣꯏ ꯄꯨꯂꯤꯁꯅ ꯁꯤꯐꯥꯏꯅ BSFꯅ ꯒꯥꯔꯗ ꯇꯥꯔꯒ ꯆꯠꯄꯒꯤꯗꯨꯗ ꯃꯍꯩ ꯈꯔ ꯊꯣꯛꯅꯕ ꯍꯧꯈ꯭ꯔꯦ ꯃꯣꯔꯦꯔꯣꯝ ꯆꯪꯕꯒꯤ ꯋꯥꯈꯜꯁꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯐꯤ ꯑꯃꯐꯥꯎ ꯌꯥꯎꯗꯕꯤꯒꯤ ꯑꯗꯨꯝ ꯂꯩꯔꯦ ꯕ꯭ꯔꯁꯁꯨ ꯇꯧꯗ꯭ꯔꯦ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯆꯥꯗ꯭ꯔꯦ ꯃꯣꯏꯒꯤ ꯆꯥꯛꯀ ꯏꯟꯖꯥꯡꯒ ꯇꯣꯠꯁꯟꯅꯕ ꯈꯪꯒ꯭ꯔꯥ ꯃꯅꯥꯗ ꯌꯦꯜꯂꯛꯄ ꯆꯥꯛꯇꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯒꯤ ꯏꯆꯥꯁꯨ ꯁꯪꯒꯣꯝꯅ ꯌꯣꯛꯏ ꯁꯥꯔ ꯑꯩꯗꯤ ꯑꯗꯨꯅ ꯏꯆꯥ ꯑꯄꯤꯛꯄꯗꯨꯁꯨ ꯁꯪꯒꯣꯝꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯁ ꯁꯤꯔꯨꯕꯗꯩ ꯍꯜꯂꯛꯑꯕꯅꯤꯗ ꯁꯥꯔ ꯈꯜꯂꯨꯕꯗ ꯇꯝꯃꯨꯕꯗ ꯀꯞꯅꯤꯡꯉꯛꯑꯦ ꯑꯩ ꯌꯥꯝꯅ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗꯒꯤ ꯏꯆꯥꯅ ꯊꯛꯀꯗꯕꯁꯨ ꯏꯆꯥꯅ ꯊꯛꯇ꯭ꯔꯕꯅꯤꯅ ꯁꯪꯒꯣꯝꯗ ꯊꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯋꯥꯕ ꯑꯗꯩ ꯁꯪꯒꯣꯝ ꯂꯣꯏꯔꯛꯄ ꯑꯗꯒꯤ ꯑꯩꯅ ꯆꯥꯛ ꯆꯥꯗꯕ ꯃꯌꯥꯝꯗꯣ ꯄꯨꯜꯂꯒ ꯅꯨꯃꯤꯠꯇꯣ ꯃꯣꯏ ꯀꯩꯅꯣꯗ ꯊꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜꯗ ꯃꯤ ꯑꯇꯩ ꯈꯔꯗꯤ ꯑꯗꯣ ꯑꯍꯥꯟꯕ ꯊꯣꯛꯄꯗꯨꯗꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯀꯤꯗꯅ ꯃꯌꯥꯝ ꯑꯃ ꯂꯝꯕꯤ ꯑꯁꯥꯡꯕꯗꯨꯗ ꯆꯠꯄꯗꯣ ꯀꯨꯀꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯀꯗ꯭ꯔꯅ ꯀꯤꯗꯅ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯉꯥꯟꯕꯒꯤꯗ ꯊꯣꯛꯀꯅꯤꯅ ꯍꯥꯏꯔꯦ ꯑꯍꯥꯟꯕ ꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯌꯧꯔꯦꯅ ꯌꯨꯝꯂꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯂꯣꯝꯗꯒꯤ ꯅꯣꯏ ꯌꯥꯎꯔꯛꯇꯦ ꯀꯩꯒꯤꯅꯣꯅ ꯐꯣꯟ ꯅꯦꯠꯋꯥꯛꯁꯨ ꯐꯪꯕ ꯅꯠꯇꯦ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯐꯣꯟ ꯇꯧꯔꯨꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯣꯏ ꯍꯤꯡꯉ ꯃꯥꯟꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯤꯡꯉꯕꯅꯤꯅ ꯊꯣꯛꯅꯤꯡꯕ ꯑꯃ ꯆꯪꯉꯛꯑꯦ ꯆꯥꯔꯤ ꯆꯤꯟꯖꯥꯛꯇꯨꯁꯨ ꯅꯥꯔꯤ ꯆꯥꯗ꯭ꯔꯦ ꯑꯗꯒꯤ ꯏꯆꯥꯁꯨ ꯁꯪꯒꯣꯝ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗ ꯊꯣꯛꯅꯤꯡꯉꯛꯄꯒꯤ ꯃꯤꯡ ꯄꯥꯟꯒꯦꯅ ꯑꯃꯨꯛ ꯊꯣꯛꯎꯀꯥꯟꯗ ꯑꯦꯟꯁꯦꯡꯒꯤ ꯑꯩ ꯄꯟꯅꯤꯡꯗꯕꯅꯤ ꯁꯥꯔ ꯍꯣꯏ ꯃꯃꯤꯡ ꯄꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯦ ꯍꯣꯏ ꯑꯗꯨꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯆꯪꯒꯗꯕꯅꯤ ꯁꯤꯗꯩꯗ ꯏꯝꯐꯥꯜꯗ ꯊꯣꯛꯏꯁꯤꯡꯁꯦ ꯃꯣꯔꯦꯒꯤ ꯃꯤ ꯑꯃꯇ ꯅꯠꯇꯦ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯆꯪꯉꯛꯄ ꯂꯥꯏꯍꯥ ꯆꯪꯉꯛꯄ ꯃꯨꯛꯅꯥ ꯆꯪꯉꯛꯄ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯀꯔꯕꯥꯔꯒꯤ ꯆꯪꯉꯛꯈꯤꯕ ꯀꯥꯡꯕꯨꯃꯛꯇꯅꯤ ꯊꯣꯛꯇꯣꯏꯁꯦ ꯃꯣꯔꯦꯒꯤ ꯃꯤꯡ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯁꯤꯗ ꯌꯦꯡꯉꯨ ꯀꯥꯏꯅ ꯃꯣꯏꯅ ꯕꯣꯏꯗꯣ ꯄꯨꯊꯣꯛꯑꯦꯔꯒ ꯎꯠꯂꯦ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯃꯤꯡ ꯄꯥꯟꯒꯦꯅ ꯆꯠꯂꯨ ꯀꯥꯟꯗ ꯑꯃꯨꯛ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯤꯜ ꯆꯣꯡꯉꯦ ꯊꯣꯛꯅꯤꯡꯉꯕꯅꯤꯅ ꯑꯗꯩꯗꯤ ꯆꯥꯕ ꯊꯛꯄ ꯅꯥꯇꯩ ꯆꯥꯔꯛꯇ꯭ꯔꯦ ꯏꯁꯤꯡ ꯅꯥꯇꯩ ꯆꯥꯔꯛꯇ꯭ꯔꯦ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯀꯔꯤ ꯀꯔꯥ ꯈꯨꯗꯤꯡꯃꯛꯇ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯑꯗꯨꯏꯁꯤꯡꯗꯨꯗ ꯅꯨꯄꯤ ꯈꯔ ꯑꯍꯟ ꯈꯔ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯁꯤꯌꯨ ꯍꯥꯏꯔꯤꯔꯥ ꯍꯤꯡꯉꯨ ꯍꯥꯏꯔꯤꯔꯥ ꯍꯤꯡꯉꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯊꯣꯛꯍꯟꯕꯤꯕ ꯌꯥꯍꯜꯂꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗ ꯑꯩꯈꯣꯏ ꯋꯥꯀꯠꯆꯔꯨꯔꯒꯦ ꯑꯩꯈꯣꯏ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯗꯥꯕꯤꯗꯣ ꯃꯣꯏꯗꯒꯤ ꯑꯌꯥꯕꯗꯣ ꯂꯧꯔꯨꯔꯒꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯁꯤꯍꯟꯕꯤꯔꯒꯅꯨ ꯑꯩꯈꯣꯏ ꯆꯥꯗꯗꯅ ꯀꯪꯍꯟꯕꯤꯔꯒꯅꯨ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯑꯃꯇꯁꯨ ꯏꯆꯤꯟꯁꯦ ꯊꯣꯛꯅ ꯄꯦꯟꯗꯕꯁꯦ ꯑꯩꯈꯣꯏ ꯂꯥꯎꯖꯔꯝꯃꯒꯦ ꯑꯩꯈꯣꯏ ꯊꯣꯛꯍꯟꯕꯤꯔꯣꯅ ꯃꯣꯏꯅ ꯂꯥꯎꯔꯦ ꯑꯍꯟ ꯈꯔ ꯊꯣꯛꯑꯒ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯁꯨ ꯇꯨꯡꯗ ꯑꯗꯨꯝ ꯏꯜꯂꯦ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯀꯛꯆꯤꯡꯗꯒꯤ ꯀꯩꯅꯣ ꯕꯁ 10 ꯊꯥꯔꯛꯑꯦ ꯀꯛꯆꯤꯡꯒꯤ ꯀꯩꯅꯣꯅ ꯃꯟꯇ꯭ꯔꯤ ꯀꯔꯤ ꯍꯣꯏ ꯃꯃꯤꯡꯗꯤ ꯀꯥꯎꯖꯈ꯭ꯔꯦ ꯁꯥꯔ ꯑꯗꯨꯏꯗꯨꯅ ꯕꯁ 10 ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯒ ꯁꯤꯐꯥꯏ ꯒꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯩꯊꯕ ꯌꯥꯕ ꯗꯤꯝꯄꯔꯗꯨ 7-9 ꯑꯃ ꯑꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤ 15 ꯑꯗꯒꯤ ꯑꯣꯛꯇꯣ ꯏꯁꯤꯡ ꯆꯤꯡꯅꯕ ꯒꯥꯔꯤ ꯑꯗꯨꯏꯁꯤꯡꯗꯨꯅ ꯃꯔꯛꯇ ꯂꯣꯏꯅ ꯆꯠꯂꯦ ꯑꯗꯨꯒ ꯁꯤꯐꯥꯏ ꯒꯥꯔꯤ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤꯗꯨꯅ ꯇꯨꯡ ꯑꯗꯒꯤ ꯃꯌꯥꯏꯗ ꯈꯔ ꯑꯃ ꯈꯜꯂꯦ ꯃꯥꯡꯗ ꯈꯔ ꯑꯃ ꯈꯜꯂꯒ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ 100ꯃꯨꯛꯀꯤ ꯆꯥꯡ ꯊꯣꯛꯂꯛꯑꯦ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯒ ꯄꯂꯦꯟ ꯌꯧꯔꯦ ꯁꯥꯔ ꯄꯂꯦꯟꯗꯩꯗꯤ ꯁꯣꯔ ꯍꯣꯟꯗꯣꯛꯆꯔꯦ ꯑꯩ ꯍꯤꯡꯉꯦꯅ ꯈꯟꯖꯔꯦ ꯁꯥꯔ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯝꯃꯒ ꯍꯧꯖꯤꯛ ꯐꯥꯎꯗ ꯄꯣꯂꯣꯗ ꯂꯩꯖꯔꯦ ꯁꯥꯔ ꯑꯗꯨꯕꯨ ꯍꯤꯡꯉꯦ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯇꯅ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤꯒꯤ ꯌꯥꯅꯕ ꯑꯃ ꯂꯥꯛꯇꯥꯔꯗꯤ ꯃꯣꯔꯦꯗ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯣ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯒ ꯁꯥꯕꯤꯔꯀꯥꯟꯗ ꯂꯩꯕ ꯑꯗꯣꯝ ꯂꯩꯕ ꯉꯝꯒꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯤ ꯈꯟꯕ ꯂꯩ ꯁꯥꯔ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯁꯥꯔ ꯑꯩꯈꯣꯏ
ꯃꯅꯨꯡꯗ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯤꯁꯤꯡꯗꯣ ꯀꯨꯀꯤ ꯃꯛꯇꯅꯤ ꯃꯣꯏꯁꯤꯡꯗꯨꯒꯤ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯑꯣꯛꯇꯣ ꯊꯧꯕ ꯑꯗꯒꯤ ꯄꯣꯠ ꯍꯣꯟꯕ ꯊꯦꯂꯥ ꯒꯥꯔꯤ ꯊꯧꯕ ꯑꯃꯔꯣꯝꯗ ꯗꯨꯀꯥꯟ ꯐꯝꯕ ꯑꯗꯨꯒꯨꯝꯕ ꯃꯛꯇꯅꯤ ꯑꯗꯣ ꯃꯩꯇꯩꯗꯒꯤꯗꯤ ꯀꯨꯀꯤ ꯑꯗꯒꯤ ꯃꯌꯥꯡ ꯄꯥꯡꯍꯟ ꯃꯣꯏꯅ ꯍꯦꯜꯂꯦ ꯇꯥꯕ ꯃꯣꯏꯁꯤꯡꯗꯨꯅ ꯂꯩꯕꯤꯔꯒ ꯑꯩꯈꯣꯏ ꯍꯤꯡꯕꯅꯤ ꯑꯗꯒꯤ ꯑꯣꯛꯇꯣ ꯊꯧꯕ ꯑꯣꯏꯔꯁꯨ ꯀꯨꯀꯤ ꯃꯌꯥꯡ ꯑꯗꯒꯤ ꯄꯥꯡꯍꯟ ꯃꯨꯁꯂꯤꯝ ꯍꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯅ ꯇꯣꯡꯕꯤꯔꯒ ꯚꯔꯥ ꯇꯥꯔꯒ ꯑꯩꯈꯣꯏ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯣꯛꯇꯣ ꯊꯧꯕꯅꯤ ꯁꯥꯔ ꯒꯥꯔꯤꯁꯨ ꯑꯥꯗ ꯄꯨꯂꯤꯁ ꯀꯦꯝꯗ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯊꯣꯛꯇ꯭ꯔꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯤꯡꯕꯅꯤꯅ ꯃꯣꯏꯒꯤ ꯈꯨꯜꯂꯛ ꯂꯩꯔꯛꯇꯨꯗ ꯆꯪꯉꯒ ꯄꯩꯁꯥ ꯇꯥꯟꯗꯣꯔꯤꯕ ꯃꯛꯇꯅꯤ ꯑꯗꯨꯏꯗꯨꯅ ꯀꯅꯥꯅ ꯑꯗꯨꯏ ꯈꯨꯜꯂꯛ ꯂꯩꯔꯛꯇꯨꯗ ꯌꯥꯅꯔꯦꯅ ꯈꯜꯂꯒꯁꯨ ꯀꯅꯥꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯒꯥꯔꯤ ꯊꯧꯔꯒ ꯄꯩꯁꯥ ꯇꯥꯟ ꯉꯝꯗꯣꯏꯅꯣ ꯁꯥꯔ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯃꯣꯔꯦ ꯆꯪꯕꯗꯣ ꯑꯩꯗꯤ ꯊꯥꯗꯣꯛꯆꯔꯦ ꯁꯥꯔ ꯑꯩꯗꯤ ꯆꯪꯉꯔꯣꯏꯅ ꯂꯦꯞꯆꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯌꯥꯅꯔꯒꯁꯨ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯑꯥ ꯐꯤꯔꯦꯞꯇ ꯂꯩꯖꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯇꯥꯔꯦ ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤ ꯁꯤꯅ ꯑꯋꯥꯕ ꯆꯩꯊꯦꯡꯕꯨꯗꯤ ꯂꯣꯏꯅ ꯑꯗꯨꯝ ꯑꯣꯏꯕꯤꯔꯝꯃꯅꯤ ꯑꯗꯣ ꯏꯁꯥꯒꯤ ꯍꯦꯛ ꯑꯁꯦꯡꯕ ꯏꯄꯥꯝꯁꯤꯅ ꯋꯥꯡꯖꯤꯡ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯄꯨꯟꯅ ꯌꯨꯝꯗꯒꯤ ꯃꯤ ꯊꯣꯛꯄꯤꯔꯛꯂꯤꯕꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯁꯤ ꯃꯤ ꯀꯌꯥꯅꯣ ꯁꯥꯔ ꯑꯩꯅꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯦ ꯏꯆꯥꯅꯨꯄꯤ ꯑꯃꯅꯦ ꯏꯅꯦꯝꯕꯣꯛꯅꯦ ꯏꯆꯟꯅꯨꯄꯤꯅꯦ ꯏꯆꯟꯅꯨꯄꯤꯒꯤ ꯅꯨꯄꯥꯅꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯇꯔꯨꯛꯇꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯖꯔꯤ ꯁꯥꯔ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯋꯥꯔꯤꯗꯤ ꯂꯣꯏꯅꯃꯛ ꯂꯩꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯅꯤ ꯑꯗꯣꯝꯒꯤꯁꯨ ꯂꯩꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯂꯩꯅꯤ ꯋꯥꯔꯤꯗꯤ ꯂꯣꯏ ꯂꯩꯅꯤ ꯃꯈꯣꯏꯅ ꯍꯣꯏ ꯁꯥꯔ ꯍꯥꯠꯈꯤꯕꯁꯨ ꯂꯩꯅꯤ ꯑꯩꯈꯣꯏꯅ ꯍꯥꯠꯄꯒꯤꯁꯨ ꯂꯩꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤ ꯍꯧꯖꯤꯛꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯁꯤ ꯏꯍꯥꯏ ꯍꯥꯏꯗꯕꯒꯨꯝꯕ ꯍꯥꯏꯕ ꯇꯥꯏꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯅꯣ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯑꯃ ꯑꯣꯏꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯂꯧꯕꯨꯛꯁꯤꯡꯗ ꯂꯧ ꯎꯗ ꯇꯥꯔꯒꯗꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗ ꯆꯥꯛ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔꯗ ꯃꯈꯣꯏꯗ ꯑꯀꯤꯕ ꯈꯪꯕꯁꯤꯅ ꯄꯤꯈꯤꯗꯅ ꯃꯈꯣꯏꯗ ꯃꯇꯨꯡꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯈꯤꯗꯅ ꯍꯌꯦꯡ ꯐꯥꯎꯕꯗ ꯑꯉꯥꯡꯗꯨꯒꯤ ꯃꯀꯣꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯄꯨꯟꯁꯤꯗ ꯀꯦꯔꯤꯌꯔꯗ ꯑꯀꯤꯕ ꯃꯌꯥꯝꯅ ꯌꯣꯝꯃꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ